ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯍꯩꯅꯧ ꯍꯦꯛꯄ ꯍꯩꯅꯧ ꯃꯨꯟꯕ ꯈꯔ ꯌꯥꯎꯋꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯊꯥꯖꯕ ꯍꯩꯅꯧꯅꯤ ꯑꯃꯨꯟꯕ ꯈꯔ ꯍꯦꯛꯀꯦ ꯁꯤꯗꯤ ꯈꯔ ꯁꯪꯉꯤ ꯍꯩꯅꯧꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯊꯥꯔꯤꯁꯦ ꯁꯤꯅ ꯊꯦꯡꯅ ꯃꯨꯟꯗꯣꯏꯅꯤ ꯁꯥꯡꯇꯤꯛ ꯁꯥꯡꯉꯒ ꯗꯦꯁꯀꯤ ꯍꯩꯅꯧꯅꯤ ꯁꯤꯁꯨ ꯊꯦꯡꯅ ꯃꯨꯟꯗꯣꯏꯅꯤ ꯄꯥꯝꯕꯤꯁꯤ ꯅꯦꯝꯃꯦ ꯁꯤꯗ ꯍꯩꯅꯧ ꯑꯃ ꯃꯨꯜꯂꯦ ꯆꯩ ꯇꯧꯔꯒ ꯍꯦꯛꯀꯦ ꯇꯥꯏꯂꯦꯁ ꯊꯝꯃꯛꯀꯦ ꯍꯩꯅꯧ ꯍꯦꯛꯄꯗꯤ ꯍꯩꯅꯧꯁꯦ ꯐꯖꯅ ꯄꯥꯟꯕꯅꯤ ꯁꯤꯁꯨ ꯃꯨꯟꯕ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯐꯖꯅ ꯎꯒꯗꯕꯅꯤ ꯄꯥꯟꯕꯁꯤꯡꯁꯦ ꯁꯦꯡꯅ ꯁꯤꯅ ꯍꯩꯅꯧ ꯃꯆꯥꯅꯤ ꯁꯤꯁꯨ ꯃꯨꯜꯂꯛꯑꯀꯥꯟꯗ ꯃꯍꯥꯎ ꯂꯩꯕꯅꯤ ꯆꯔꯣꯟ ꯆꯔꯣꯟ ꯄꯥꯜꯂꯤꯁꯤꯅꯤ ꯁꯤꯁꯨ ꯃꯨꯜꯂꯛꯑꯅꯤ ꯁꯤꯁꯨ ꯆꯔꯣꯟ ꯆꯔꯣꯟ ꯄꯥꯜꯂꯦ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯈꯔ ꯁꯦꯡꯅ ꯎꯒꯗꯕꯅꯤ ꯁꯤꯒꯤ ꯄꯥꯝꯕꯤꯗꯒꯤꯅꯤ ꯑꯩꯅ ꯍꯦꯛꯇꯨꯁꯦ ꯃꯍꯥꯎ ꯐꯖꯅ ꯂꯩꯕꯤꯅꯦ ꯁꯤ ꯍꯩꯅꯧꯁꯦ ꯃꯨꯟꯕ 3-4 ꯌꯥꯎꯋꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯨꯜꯂꯛꯑꯅꯤ ꯁꯤ ꯍꯩꯅꯧꯁꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯒꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯩ ꯆꯥꯕ ꯐꯪꯕꯅꯦ ꯃꯌꯥꯝ ꯑꯩ ꯍꯦꯛꯑꯗꯣꯏꯅꯤ ꯇꯥꯏꯂꯦꯁ ꯊꯝꯃꯒ ꯇꯨꯌꯣꯡ ꯐꯖꯅ ꯄꯥꯟꯕꯅꯤ ꯑꯃꯨꯟꯕ ꯃꯀꯩ ꯎꯠꯂꯛꯀꯦ ꯁꯤ ꯆꯩ ꯇꯧꯔꯒ ꯍꯦꯛꯇꯨꯅꯤ ꯌꯦꯡꯉꯣ ꯁꯪꯇꯤꯛ ꯁꯪꯖꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯑꯌꯥꯝꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜꯅꯤ ꯑꯌꯥꯝꯕ ꯑꯩ ꯍꯩ ꯄꯥꯝꯕꯤ ꯑꯌꯥꯝꯕꯅꯤ ꯊꯥꯔꯤꯁꯦ ꯑꯋꯥꯊꯕꯤ ꯊꯥꯔꯛꯑꯅꯤ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯗꯤ ꯄꯥꯝꯕꯤ 10ꯃꯨꯛ ꯊꯥꯔꯦ ꯍꯩꯅꯧꯁꯨ ꯑꯥꯗ ꯃꯨꯜꯂꯦ ꯁꯤ ꯍꯦꯛꯀꯦꯅ ꯇꯧꯕ ꯑꯩꯅ ꯉꯥꯛꯁꯪ ꯉꯥꯡꯉꯤꯁꯤꯅꯤ 3ꯃꯨꯛ ꯌꯥꯎꯋꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇꯨꯅꯤ ꯁꯤ ꯃꯨꯜꯂꯕꯅꯤ ꯑꯗꯨꯒ ꯍꯦꯛꯑꯒ ꯍꯥꯎꯇꯦ ꯇꯧꯔꯛꯀꯦ ꯆꯥꯔꯛꯀꯦ ꯍꯩꯅꯧ ꯃꯆꯥꯅꯤ ꯖꯨꯟꯒꯤ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯃꯨꯜꯂꯛꯑꯅꯤ ꯐꯖꯅ ꯄꯥꯟꯕꯅꯤ ꯁꯤꯁꯨ ꯍꯩꯅꯧ ꯑꯃꯒꯤ ꯄꯥꯝꯕꯤꯅꯤ ꯃꯈꯜ ꯑꯃꯒꯤ ꯁꯤꯁꯨ ꯃꯨꯜꯂꯛꯑꯅꯤ ꯄꯨꯟꯗꯣꯟ ꯃꯆꯥ ꯃꯆꯥ ꯄꯥꯜꯂꯦ ꯃꯨꯟꯗꯨꯕ ꯈꯤꯇꯪ ꯋꯥꯠꯂꯝꯃꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯃꯨꯜꯂꯅꯤ ꯁꯤꯁꯦ ꯑꯩꯅ ꯃꯨꯜꯂꯦꯅ ꯋꯥꯈꯟꯗ ꯈꯜꯂꯨꯕ ꯁꯤ ꯉꯥꯡꯉꯦꯅ ꯑꯗꯨꯒ ꯃꯨꯜꯂꯝꯗꯔꯦ ꯃꯨꯟꯗꯤ ꯃꯨꯜꯂꯛꯑꯅꯤ ꯅꯨꯃꯤꯠ 3-4 ꯂꯩꯔꯒꯗꯤ ꯃꯍꯥꯎ ꯂꯩꯕ ꯍꯩꯅꯧꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯒꯦꯠ ꯃꯅꯥꯛꯀꯤꯗꯣ ꯁꯤꯁꯦ ꯍꯩꯅꯧꯁꯦ 5ꯃꯨꯛ ꯍꯦꯛꯑꯦ 3 ꯃꯨꯜꯂꯦ ꯁꯤ ꯑꯅꯤꯁꯦ ꯃꯨꯟꯗꯨꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯃꯨꯜꯂꯛꯑꯅꯤ ꯁꯤ ꯍꯥꯎꯇꯦ ꯇꯧꯁꯜꯂꯛꯑꯒꯦ ꯈꯣꯛꯑꯒ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯈꯥꯏ ꯌꯦꯡꯉꯁꯦ ꯅꯥꯝꯃꯗꯤ ꯇꯤꯟ ꯆꯥꯔꯝꯗꯔꯦ ꯅꯥꯝꯃ ꯑꯃ ꯈꯥꯏꯔꯒꯦ ꯁꯤꯁꯨ ꯇꯤꯟ ꯆꯥꯔꯝꯗꯔꯦ ꯍꯥꯎꯇꯦ ꯇꯧꯁꯜꯂꯒꯦ ꯉꯁꯤ ꯗꯦꯠ 28 ꯃꯦ 2025ꯅꯤ ꯆꯥꯁꯜꯂꯒꯦ ꯐꯖꯅ ꯊꯨꯝꯃꯦꯍꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯃꯍꯩ ꯆꯥꯕ ꯐꯪꯕꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯝꯒꯦ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ
ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯎꯇꯦ ꯇꯧꯁꯟꯈꯤꯒꯦ